RC family, ay yung mahal eh. Sakchana ba mayam? Ay di ngasi je mukbang je. Ay nungdang gi chak ne. Ay ngasi noi na request or pa list gi chak ge tong ne ba do ay gi ne appointment chat li ba ya ge du ge mo hena cheksin amok phajilak podo dugi ya na bagi kemta athot pana tragdi sa cha ba ya dre matam khara gi dugi ngasi de thagat hode di nungai ta ba dugi ai chak ka sakha thonge aduga to aduga Maggie hawe Maggie to ubra Maggie athot pa jidi Maggie gumba cha kumba sidi thotli na adum 사이버는 나도 아두기 시원 떨어봐 아기 디너기 아도 RC family ngasi spoon na charge Maggie yauni sum kotpado spoon na kotpana totpado ingonda nungaije duna spoon na charge ngasi di saubano chaba horage ko Maggie anauba lakwa Maggie do adudune anauba Maggie ni hawre ngasi di background se change tore ai phamung hana phamung dagi number ne ba ai phamung yon gre ubra hawe một chiếc tấn xài à mau cái này han Maggie ari bedua sila na wun Maggie sidi ai ne anga we kana hojipudi khar control tore bu ko anga we kan ne Maggie am pa me bai je khang bra du gi khumana ai gi birthday da khang bra Maggie mai am hore du ga cake ki mota Maggie we ne ka ali ba khumana adu ngang macha am lak pu to ai birthday ai ji pi bu du matam da Maggie we na yin wan me khara hawe alo căng na thong si je mà khôn je kok ngak pi gani to 이것도 그들아 사유 ai tissue lam lấy cái lam phăng rồi hỏi khi camera se lap na thame ba ko adugi lap khade u de bai recording tawriba tawda lo adu si spec hape ngasinya ai mang de ko nupa amana ne ai mang na mi ma hat le ba nupi ma le ba ko mi do hat ba lo ka ne ai yung hat wi tan na wan ai che le ba hum ra ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯩ ꯆꯦꯟꯈ꯭ꯔꯦꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯒ
ꯃꯪꯗꯨ ꯂꯣꯏꯔꯀꯥꯟ ꯃꯪꯗꯣ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯇꯧꯔꯒ ꯍꯧꯒꯠꯂꯦ ꯄꯛ ꯍꯧꯒꯠꯂꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯃꯤꯀꯞ ꯊꯣꯛꯂꯀꯥꯟꯗ ꯃꯤ ꯄꯥꯡꯊꯣꯛꯀꯥꯟꯗ ꯄꯨꯡ ꯌꯦꯡꯀꯥꯟꯗ ꯄꯨꯡ 2 ꯇꯥꯔ ꯂꯩꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗ ꯑꯩꯅ ꯀꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯪ ꯑꯣꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯇꯨꯝꯖꯜꯂꯣ ꯁꯨꯛꯌꯥ ꯌꯥꯗꯅ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯉꯜꯂꯤ ꯉꯥꯟꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯕ ꯈꯪꯕ꯭ꯔꯥ ꯇꯨꯝꯖꯜꯂꯒꯀꯣ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯪꯗꯣ ꯑꯃꯨꯛꯀ ꯎꯔꯛꯀꯅꯤꯅ ꯀꯤꯕꯒꯤ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯪ ꯐꯠꯇꯕ ꯃꯪꯕꯁꯦ ꯍꯥꯏꯗꯣꯛꯑꯗꯤꯅꯦ ꯊꯣꯛꯇꯦꯅ ꯑꯩ ꯊꯥꯖꯩꯕ ꯑꯗꯨꯒꯤꯅꯦ ꯑꯩ ꯅꯣꯏꯗ ꯍꯥꯏꯁꯦ ꯑꯥꯔꯁꯤ ꯐꯦꯃꯤꯂꯤ ꯑꯥꯔꯁꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯃꯆꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯇꯨ ꯑꯩ ꯊꯟꯗꯒꯤꯅꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉꯦ ꯆꯥꯛ ꯁꯤꯗ ꯍꯥꯞꯆꯟꯒꯦ ꯇꯣꯠꯀꯦ ꯃꯈꯥ ꯇꯥꯕꯗꯣ ꯑꯗꯨꯅꯦ ꯍꯥꯎꯔꯤꯁꯦ ꯃꯈꯣꯟ ꯈꯔ ꯊꯣꯛꯇꯣꯔꯦ ꯀꯣꯔꯣ ꯃꯈꯣꯟꯁꯦ ꯇꯣꯠꯈꯤꯒꯦ ꯑꯝꯇ ꯋꯥ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯃꯈꯥꯒꯤ ꯃꯁꯥꯂꯥ ꯌꯥꯎꯕ ꯃꯄꯥꯗꯣ ꯁꯨꯃꯥꯏꯅ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯔꯣ ꯀꯩ ꯊꯣꯡꯕ ꯑꯣꯏꯔꯣ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯥꯡꯒꯤ ꯃꯅꯤꯡꯗ ꯆꯥꯛ ꯍꯥꯞꯆꯤꯜꯂ ꯑꯩ ꯑꯗꯨꯝ ꯆꯥꯏꯉꯣ ꯑꯗꯨꯅ ꯍꯥꯎꯋꯦ ꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯈꯥꯕꯩꯅ ꯀꯣꯠꯄꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯀꯣꯠꯂ ꯆꯥꯕꯁꯦ ꯐꯕ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯃꯦꯟꯇ ꯈꯪꯍꯜꯂꯛꯑꯣ ꯑꯩ ꯑꯗꯨꯝꯕ ꯂꯩꯔꯒꯗꯤ ꯈꯔ ꯀꯪꯈ꯭ꯔꯦ ꯃꯦꯒꯤꯁꯦ ꯌꯥꯅꯥꯏꯌꯦ ꯑꯩꯁꯦ ꯃꯣꯟꯗ ꯉꯥꯔꯤꯅꯦ ꯅꯥꯁꯨ ꯅꯥꯏ ꯍꯥꯎꯁꯨ ꯍꯥꯎ ꯑꯩ ꯅꯣꯟ ꯁ꯭ꯇꯤꯛ ꯄꯦꯟꯁꯦ ꯌꯥꯝ ꯊꯤꯕꯅꯤꯀꯣ ꯅꯣꯟ ꯁ꯭ꯇꯤꯛ ꯑꯣꯏꯔꯒ ꯈꯦꯠꯄꯒꯤ ꯃꯁꯛꯇꯣ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯃꯅꯨꯡꯅꯦ ꯑꯗꯨꯁꯨ ꯊꯥꯒꯠꯅꯤꯡꯕꯒꯤꯀꯣ ꯑꯃꯨꯛꯇꯪ ꯇꯧꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯑꯇꯦꯟꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯔꯁꯤ ꯐꯦꯃꯤꯂꯤ ꯑꯩ ꯅꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯩꯌꯦ ꯌꯨꯇ꯭ꯌꯨꯕꯔ ꯐ꯭ꯔꯦꯟ ꯑꯃ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯪꯅꯕ ꯃꯥꯁꯨ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯑꯩꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕ ꯃꯥꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕ ꯑꯩꯁꯨ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯃꯥꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ
ꯃꯥ ꯌꯦꯡꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯔꯛꯄꯅꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯔꯨꯞꯅꯦ ꯌꯨꯇ꯭ꯌꯨꯕꯔ ꯃꯁꯦꯟꯗ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯌꯦꯡꯕꯤꯌꯣ ꯃꯥꯒꯤ ꯃꯃꯤꯡ ꯁꯦꯟꯃꯤ THꯅ ꯍꯥꯏꯕꯅꯦ ꯁꯦꯟꯃꯤ ꯀꯧꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯀꯩꯀꯥꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯥꯞꯀꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤꯁꯨ ꯃꯨꯛꯕꯪꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯁꯦꯝꯕ ꯈꯣꯠꯄ ꯎꯠꯄꯅꯦ ꯑꯗꯨꯒ ꯑꯗꯨ ꯎꯠꯄꯅꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯦ ꯍꯥꯏꯗꯤ ꯊꯣꯡꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯕꯅꯦ ꯃꯥꯒꯤꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯤ ꯔꯥꯁꯤ ꯐꯦꯃꯤꯂꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ